Manipur ki Matik Chadaba Security Advisor Amadi Dgp Sindoktuна IRANG ase NEMTHANABA Manipur ki Chief Minister na Unified Command ge MATHOU TABA THABAK sing PAIKHATNABA HOTNABIYU HAINA Village Volunteer Service VVS KHUNDRAKPAM Assembly Constituency ge Convenor NONGTHOMBAM na PHONGDORAKLI Hiram masigi matangda ngasi Manipur Press Club ta pangthokhiba pau gi mifam amada wafam masi phongdokladuna N Bobina hai ngarang More town da kuki khulai paiba singna chatharakpa attack ta More police ki SDPO jingtham anana lekhidaba asi VVS na akan moong da condemn tawe SDPO anana lekhidaba da VVS KHUNDRAKPAM gi maikai dege nungaitaba phongdokpaga loinana imung manung gi awabadasu sarup yare mihar asida chenaba sing matik chaba charak pigadabani More police ki SDPO lekhidaba ase Manipur police ki DGP amadi security advisor na Matik Chadaba power PWD ni haina lawe oirakliba fibam masina unified command Matik Chadra haibase mayek senglam wafam amo oirakle fibam masida Matik Chadaba Manipur ki security advisor amade DGP Sindoktuyo haibase miyam gi khola oina maike kya dege lawba hongnarakle Makatana asigumba mihar asi thoktanaba state force ta Matik Chaba power piduna ningthina ngak senbagi thabak chathahanbiyo laingak asina irang leitre haina lawrabaso nongmai kuki khulai paiba singna nongmai kapsalakpadi leptre lamdam masida changlakliba central security force singna state force ta mapung fana mating pidaba manbagi maong ama ure thawong ase khudakta Toktuna amana amagi watana duna Manipur ki integrity kaidana bohanabiyo amaromda NIA na chingi mafam singdage fagat khiba mioi singi matangda achumba report ama Manipur miyam da thamgadabani haina so Bobby na makatana phongdorarke DGP amade security advisor Kuldip makhoi gi asoiba mayam adu leibadage sigumba misimina se thokpani athuba matamda sintok piraga unified command oi gadoba adugumba Power ado Manipur ki amatangairaba Chief Minister N Birenda sinabiduna miyam gi horiba irang se amuktang NEMTHANABA sigumba unified command se CM da sinabiyo haiba BBS ki mai kai degi thamjage NIA na Manipur ki jaga singi jaga degi phakraba mayam ama praja Manipur praja miyam da asengba in detail oiba report ama hoji phawba thamda basiso masi BBS na masi athuba matamda miyam Manipur praja gi makhoi da lokhot pham tokpa action da lokhot pinaba haidana BBS ki site gi thamjari